ꯁꯤ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯅꯣꯡꯗꯣꯔꯥꯏꯝꯗ ꯆꯪꯒꯗꯧꯕ ꯃꯐꯝꯗꯣ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯣꯏ ꯊꯥꯔ ꯊꯝꯃꯤ ꯃꯥꯏ ꯑꯦꯄ꯭ꯔꯤꯜ ꯇꯨ ꯁꯦꯞꯇꯦꯝꯕꯔꯅ ꯇꯣꯉꯥꯟꯕ ꯃꯇꯝ ꯑꯣꯛꯇꯣꯕꯔ ꯇꯨ ꯃꯥꯔꯆꯅ ꯇꯣꯉꯥꯟꯕ ꯃꯇꯝ ꯁꯨꯝ ꯆꯪꯉꯦ ꯑꯗꯩꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯥꯀꯟꯗꯅ ꯑꯉꯥꯡ ꯁꯥꯟꯅꯐꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯉꯩꯒꯤ ꯖꯤꯝ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯀꯣ ꯑꯗꯒꯤ ꯈꯔ ꯆꯠꯂꯒꯅ ꯅꯨꯄꯥꯒꯤꯃꯨꯛ ꯂꯩꯔꯦ ꯁꯤꯉꯩꯁꯦ ꯌꯣꯒ ꯁꯥꯟꯅꯐꯝ ꯑꯃ ꯂꯣꯏ ꯊꯝꯃꯦ ꯑꯗꯨ ꯃꯐꯝꯗꯨꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯉꯒꯦ ꯁꯤꯅ ꯅꯨꯄꯥꯉꯩꯒꯤ ꯁꯥꯟꯅꯐꯝ ꯃꯣꯏꯗꯤ ꯌꯣꯠ ꯊꯥꯡꯒꯠꯅꯕ ꯑꯃ ꯂꯣꯏ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯊꯝꯕꯤꯕꯁꯤꯅ ꯐꯩꯌꯦ ꯁꯤ ꯑꯉꯥꯡꯉꯩꯒꯤ ꯁꯥꯟꯅꯐꯝꯁꯦ ꯂꯣꯏꯅ ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯊꯝꯕꯤꯌꯦꯕ ꯑꯗꯨꯁꯨ ꯐ꯭ꯔꯤꯗ ꯉꯥꯛꯇꯅꯤꯀꯣ ꯄꯩꯁꯥꯒ ꯂꯧꯔꯒ ꯇꯧꯕ ꯅꯠꯇꯦ ꯁꯤ ꯃꯣꯏ ꯄꯥꯔꯛꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯆꯪꯕꯁꯨ ꯄꯩꯁా ꯂꯧꯕꯁꯨ ꯅꯠꯇꯦ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯒꯤꯗꯤ ꯌꯥꯝ ꯐꯛꯑꯦꯕ ꯁꯤ ꯃꯐꯝꯁꯦ ꯁꯤꯃꯗꯤꯅꯦ ꯐꯥꯀꯤ ꯇꯥꯗꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯊꯥꯡꯒꯠꯄꯁꯦ ꯑꯃꯁꯦ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯂꯨꯝꯃꯦ ꯃꯐꯝ ꯏꯃꯥꯟꯅꯕꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯉꯝꯃꯗꯤꯀꯣ ꯌꯥꯝ ꯀꯥꯟꯅꯩꯕ ꯁꯤꯁꯦ ꯑꯩꯒꯤ ꯗꯟꯃꯨꯛ ꯌꯧꯔꯦ ꯂꯨꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯂꯥꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗꯣꯏꯕꯣꯏ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯂꯨꯝ ꯂꯩꯔꯝꯃꯦ ꯂꯥꯁꯇꯗꯤ ꯈꯔ ꯊꯥꯡꯒꯠꯂ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯩꯁꯨ
ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯅꯦ ꯂꯣꯏ ꯁꯥꯟꯅꯔꯤꯁꯦ ꯑꯍꯥꯡꯕ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝꯗꯣ ꯑꯍꯟꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏꯀꯣ ꯑꯁꯤ ꯍꯥꯏꯅꯕꯁꯤꯁꯨ ꯑꯩꯗꯤ ꯆꯍꯤ ꯑꯀꯛꯅꯕ ꯆꯍꯤꯒ ꯊꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯍꯟꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯊꯛꯇ ꯏꯕꯁꯦ ꯑꯉꯥꯡꯒꯤ ꯆꯍꯤ ꯁꯤꯗꯩꯅ ꯁꯤꯐꯧ ꯆꯍꯤꯁꯦ ꯁꯤꯗꯩꯅ ꯁꯤꯐꯧ ꯁꯨꯃꯥꯏꯅ ꯊꯥꯔꯝꯒꯗꯕ ꯃꯥꯜꯂꯦꯕ ꯑꯉꯥꯡꯒꯤ ꯑꯗꯣ ꯊꯥꯔꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯨ ꯃꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯌꯦ ꯁꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯗ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯀꯨꯏꯅ ꯁꯥꯟꯅꯗꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯔꯦ ꯇꯨꯝꯃꯒ ꯍꯥꯏꯔꯦ ꯀꯣꯛ ꯉꯥꯎꯈꯠꯇꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯁꯥꯟꯅꯒꯦ इमानबी सम थमगे स्वा फमगे ये तो दारा फोन रखना पड़ेगा सिना रिफ्लेक्सोलॉजी चार्ट सिदा लोई थमेको मगे तो लंग सार्ट स्टोमा कोई बॉडी पार्ट कोई ऑर्गन ये सिदा लोइने एक थो थमे मोइना हौजी अइना सिदा उच्चरकदब मफमसे सिदा नुंग लेरिसे सिसु मसाज मखन अमनिदना कोई सिना खोंगी मसाज हाइदारे सिदा कोई खोंगदा लेरि मफम मफम मागी रिफ्लेक्स पॉइंट सिगी चार्ट उठखिबदो अदुइ मफम नैदुदा थेमा मतमदा कोई हक्चांगदा लेरंबा टेंशन अंदगिदी अनाबा हाइबदारे मफम मफम पार्ट तुदा लेरंबा अनाबा अंदगी नुंगाइतबा ngैदो अदु रिलीफ ओय हाइबको सिगी सिदा चटपा मतमदा इमानबी बानीदी कुइना चटपा ngamdeba नायबा हामबनिना राउंड मरी मंगातंग चटला अदुम लोइसनग्रेबा नुतिगी चटपा मीददी कैसुमबुदि तौदे मोइदी अदुम चटपनिना ने कैसुम तौदे कुइना चटपा ngame हाय सिदा लाइबा अहन अनिसिन हायने अदुम राउंड सुमु चटपदा कानाबदा अदुम फंगनी हाय इमानबीसे कोन गोला चटलिसि नादना अदुम हल्लैबानी याम चटबे खितंग चेंदा वारे दो हौजिकते मतमसे ये वारेसे इबानी से लमचे ngaktin चेंथोरे अदिगी वादनने ngaktang पोथारे नुतिगी चटकिबो ओइदिने नुंगाइनेबा दो मतमदो नुतिगी चटपदी ngamdeba mayam hakchang phabana lanniko mayamju hakchang sajen tawbiyo ayukta walking chappiyo nongmagi kitang oirsu movement do adum tawbiyo adi paisa phana yam pairsu hakchang bu nungaitradi adugi punsigi nungaibado kaisum phangba natteba hakchang nungaitradi lairajarju hakchang nabu fit oina laydi nungaina laydi paisa haisi tanba yai natra mayam duna mayamsu hakchang sajen tawbiyo फबा चिंजाक चाबियु फबा चिंजाक चाननबा अदुम होनाजे मफमसिदा चंगिबा मतमदने अखोई कारिगी मखोंदो अरांगबा ngैदो अमता तादेबा याम चिएबा अखोई माइंड फ्रेश ओइबा अयुक सिदागा चटपा कांददि अखोई शांति फंगबदो फंगे हाइबा मफमसिदा नुतिगे लाकपा ngamadiने
ꯂꯥꯛꯀꯦ ꯃꯊꯪꯗꯤ ꯃꯇꯝꯁꯦ ꯁꯤꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯝꯅꯦ ꯑꯌꯨꯛꯁꯤꯗ ꯊꯣꯛꯅꯔꯛꯏꯁꯦ ꯑꯍꯟꯉꯩꯅꯗꯤ ꯍꯦꯜꯂꯦ ꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯃꯊꯪꯗ ꯂꯥꯛꯄꯗ ꯑꯃꯨꯛ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯁꯤ ꯉꯥꯔꯥꯛꯄꯤ ꯃꯌꯥꯝꯁꯦ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯂꯩꯕ ꯐꯨꯝꯗꯤꯁꯤꯗ ꯃꯣꯏ ꯃꯀꯣꯟ ꯑꯣꯏꯔꯦ ꯃꯌꯨꯝ ꯇꯥꯔꯦ ꯃꯣꯏꯒꯤ ꯌꯥꯝ ꯐꯖꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ Thanks for watching. Don't forget to subscribe. Thank you. Nasimi tamageko. Bye.